ꯑꯄꯁꯄꯥ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯚꯦꯂꯤꯗ ꯂꯩꯕ ꯃꯤꯌꯥꯝꯁꯤꯡꯗ ꯑꯄꯁꯄꯥ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯗꯤꯃꯗꯨ ꯅꯦꯒꯦꯇꯤꯚ ꯑꯣꯏꯅ Yes, trauma ꯑꯃꯈꯛ ꯂꯩꯌꯦ ꯑꯄꯁꯄꯥ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯨꯅ ꯑꯄꯁꯄꯥ Armed Forces Bishop Act 1958 ꯃꯥꯒꯤ ꯍꯧꯔꯛꯂꯣꯟꯒꯤ ꯋꯥꯔꯤ ꯃꯥꯅ ꯀꯔꯤ ꯇꯧꯔꯤꯕꯒꯦ ꯍꯥꯏꯕꯒꯤ ꯋꯥꯔꯤꯗꯨ ꯂꯣꯏꯅ ꯅꯤꯡꯁꯤꯡꯉꯨꯔꯀꯥꯟꯗ ꯍꯧꯈꯤꯕ ꯆꯍꯤ ꯀꯌꯥ ꯑꯃ ꯑꯄꯁꯄꯥꯒꯤ ꯑꯝꯕ꯭ꯔꯦꯂꯥ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯂꯩꯔꯛꯄ ꯃꯇꯝꯗ ꯈꯨꯗꯣꯡꯊꯤꯕ ꯁꯤꯔꯤꯌꯁ ꯃꯦꯛꯁꯤꯃꯝ ꯅꯝꯕꯔ ꯑꯣꯐ ꯏꯟꯖꯨꯔꯤꯁꯅ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝ ꯑꯃ ꯊꯣꯛꯈ꯭ꯔꯦ ꯑꯇꯦꯛ ꯑꯀꯥꯏ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯃꯌꯥꯝ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯃꯤꯍꯥꯠ ꯃꯤꯄꯨꯟꯗꯨꯒꯤ ꯃꯗꯨꯒꯤ ꯏꯝꯄꯦꯛꯇꯨꯅꯅꯦ ꯉꯁꯤ ꯑꯩꯈꯣꯏꯗ ꯂꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯀꯔꯤꯝ ꯇꯧꯕ ꯉꯝꯈꯤꯗ꯭ꯔꯤꯁꯦ ꯃꯁꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯥꯏꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗꯁꯨ ꯍꯥꯏꯕꯤꯈ꯭ꯔꯦ ꯑꯄꯁꯄꯥꯁꯤ ꯃꯅꯤꯄꯨꯔꯗ ꯑꯦꯟꯇꯥꯌꯔ ꯁ꯭ꯇꯦꯠꯇ ꯊꯝꯃꯝꯃꯤ ꯑꯗꯨꯒ ꯚꯦꯂꯤꯒꯤ ꯑꯦꯔꯤꯌꯥꯗꯤ ꯊꯝꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯅꯨꯡꯉꯥꯏꯔꯤꯕꯗꯤ ꯍꯥꯟꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗ ꯁꯦꯝ ꯑꯦꯟꯇꯥꯌꯔ ꯁ꯭ꯇꯦꯠꯇ ꯑꯣꯏꯔꯒꯁꯨ ꯚꯦꯂꯤ ꯑꯃꯁꯨꯡ ꯄ꯭ꯂꯦꯟ ꯑꯅ ꯈꯥꯏꯗꯣꯛꯑꯒ ꯃꯈꯣꯏꯅ ꯑꯄꯁꯄꯥꯁꯤ ꯃꯈꯣꯏꯅ ꯇꯣꯉꯥꯟꯕ ꯇ꯭ꯔꯤꯠꯃꯦꯟ ꯑꯃꯗ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯚꯦꯂꯤꯗꯗꯤ ꯍꯧꯖꯤꯛꯁꯨ ꯃꯈꯣꯏꯅ ꯑꯄꯁꯄꯥꯅꯤ ꯍꯥꯏꯔꯒꯁꯨ ꯑꯄꯁꯄꯥꯒꯤ ꯑꯣꯏꯕ ꯄꯣꯠꯇꯨꯗꯤ ꯀꯩꯁꯨ ꯁꯤꯖꯤꯟꯅꯗꯦ ꯍꯥꯏꯇꯥꯔꯦ ꯋꯥꯏꯔꯁ ꯑꯗꯨꯒ ꯀꯩꯅꯣꯗ ꯚꯦꯂꯤꯒꯤ ꯑꯦꯔꯤꯌꯥ ꯍꯧꯖꯤꯛ ꯍꯥꯟꯅ ꯏꯟꯇꯤꯌꯔ ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯚꯦꯂꯤꯗ ꯂꯩꯔꯤꯉꯩꯗꯗꯤ ꯃꯗꯨꯒꯤ ꯃꯄꯥꯟꯅ ꯃꯗꯨꯒꯤ ꯀꯩꯅꯣꯅ ꯄꯋꯥꯔꯅ ꯑꯩꯈꯣꯏꯗ ꯇꯧꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯊꯣꯛꯈ꯭ꯔꯦ ꯑꯇꯦꯛ ꯀꯌꯥ ꯑꯃ ꯊꯣꯛꯈ꯭ꯔꯦ ꯃꯗꯨꯒꯤ ꯈꯣꯡꯖꯪ ꯃꯗꯨꯒꯤ ꯂꯥꯎꯔꯤꯕ ꯀꯩꯅꯣ ꯃꯌꯥꯝꯗꯨ ꯎꯔꯀꯥꯟꯗ ꯑꯩꯈꯣꯏꯁꯤ ꯉꯁꯤꯗꯤ ꯈꯤꯇꯪ ꯁꯥꯐꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯛꯄꯒꯤ ꯇꯥꯟꯖꯥꯁꯤꯗꯤ ꯏꯔꯥꯡꯁꯦ ꯊꯣꯛꯑꯔꯦ ꯏꯔꯥꯡꯁꯦ ꯊꯣꯛꯑꯀꯥꯟꯗ ꯀꯩꯗꯧꯔꯦ ꯏꯔꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯂꯩꯔꯤꯕ ꯀꯥꯡꯕꯨ ꯃꯅꯤꯄꯨꯔꯒꯤ ꯌꯨꯅꯤꯇꯤ ꯑꯦꯟड ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯥꯏꯍꯟꯕ ꯌꯥꯔꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯊꯕꯛꯁꯤꯗꯤ ꯑꯥꯏꯗꯤꯌꯥꯁ ꯑꯣꯐ ꯃꯅꯤꯄꯨꯔꯗ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝꯗ ꯑꯩꯈꯣꯏ ꯇꯧꯖꯔꯤꯕꯅꯦꯅ ꯂꯥꯎꯖꯔꯤꯕ ꯑꯩꯈꯣꯏꯗ ꯀꯩꯅꯣꯁꯦ ꯑꯄꯁꯄꯥꯁꯤ ꯏꯝꯄꯣꯁ ꯇꯧꯒꯗꯕꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕ ꯀꯥꯡꯕꯨ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯂꯥꯎꯔꯦ ꯑꯗꯨꯒ ꯁꯦꯝ ꯇꯥꯏꯝ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯑꯣꯏꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯇꯣꯉꯥꯟꯕ ꯃꯄꯥꯟꯗ ꯂꯩꯕ ꯄꯣꯂꯤꯇꯤꯁꯤꯌꯟ ꯀꯥꯡꯕꯨ ꯈꯔꯅ ꯃꯈꯣꯏꯒꯤ ꯃꯗꯨꯒꯤ ꯄꯣꯠꯇꯨ ꯎꯔꯀꯥꯟꯗ ꯃꯈꯣꯏꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯅꯨꯡꯁꯤꯕꯒꯤꯒ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯔꯒꯗꯤ ꯑꯩ ꯔꯥꯖꯅꯤꯇꯤ ꯇꯧꯕꯁꯤ ꯌꯥꯝ ꯀꯟꯅꯁꯨ ꯍꯥꯏꯅꯤꯡꯗꯦ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯔꯥꯖꯅꯤꯇꯤ ꯇꯧꯕ ꯈꯔ ꯊꯣꯛꯂꯛꯏ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯑꯩ ꯈꯤꯇꯪ ꯀꯝꯗꯧꯔꯤꯒꯦ ꯃꯅꯤꯄꯨꯔꯒꯤ ꯃꯃꯥ ꯂꯩꯕꯥꯛ ꯏꯔꯝꯗꯝꯁꯤꯕꯨ ꯀꯥꯏꯕ ꯌꯥꯗꯦ ꯑꯩꯈꯣꯏꯒꯤ ꯁꯛꯇꯝ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯊꯝꯕꯤꯔꯕ ꯃꯌꯥꯝꯁꯤꯡꯗꯣ ꯑꯩꯈꯣꯏ ꯀꯥꯏꯕ ꯌꯥꯗꯦꯗꯅ ꯅꯨꯡꯉꯥꯏꯇꯕꯒꯤ ꯄꯦꯟꯗꯕꯒꯤ ꯂꯥꯎꯔꯤꯕ ꯅꯤꯡꯈꯥ ꯇꯝꯒꯅꯤ ꯍꯥꯏꯅ ꯂꯥꯎꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯗꯣ ꯀꯔꯤꯒꯤ ꯔꯤꯚꯣꯂꯨꯁꯟ ꯀꯥꯏꯅ ꯍꯥꯏꯕ ꯀꯥꯡꯕꯨ ꯌꯥꯎꯔꯤꯑꯕ ꯋꯥꯠ ꯏꯁ ꯗꯤꯁ ꯃꯁꯤ ꯀꯩꯅꯣꯕ ꯁꯤ ꯌꯥꯝꯅ ꯃꯗꯨ ꯂꯥꯏꯔꯤꯛ ꯌꯥꯝ ꯍꯩꯔꯒꯗꯨ ꯂꯥꯜꯍꯨꯟꯕ ꯀꯥꯡꯕꯨꯁꯤꯡꯒꯤ ꯈꯣꯏꯕ ꯀꯥꯡꯕꯨꯁꯤꯡꯁꯤ ꯍꯦꯛꯇ ꯃꯥꯡ ꯇꯥꯕ ꯍꯨꯔꯥꯜꯂꯕ ꯀꯔꯤꯝ ꯇꯧꯕ ꯈꯪꯗ꯭ꯔꯕ ꯀꯔꯤꯝꯇ ꯁꯣꯁꯥꯏꯇꯤꯁꯤ ꯈꯨꯟꯅꯥꯏꯁꯤꯗꯒꯤ ꯃꯥꯡ ꯇꯥꯕ ꯑꯗꯨ ꯑꯩꯈꯣꯏꯅ ꯎꯔꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯀꯥꯡꯕꯨ ꯈꯔꯁꯨ ꯂꯩꯌꯦꯕ ꯃꯁꯤ ꯌꯥꯝ ꯐꯠꯇꯕ ꯄꯣꯠꯅꯤ ꯍꯥꯏꯇꯥꯔꯦ ꯃꯗꯨꯅ ꯃꯥꯅ ꯑꯩ ꯌꯥꯝ ꯀꯟꯅ ꯍꯪꯗꯦ ꯄꯥꯔꯇꯤꯀꯨꯂꯔ ꯃꯃꯤꯡ ꯄꯟꯅꯤꯡꯗꯦ ꯍꯥꯏꯇꯥꯔꯦ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯀꯥꯡꯕꯨꯁꯤꯡꯅꯅꯦꯕ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯁꯤ ꯂꯩꯈꯥ ꯇꯥꯍꯟꯕꯅꯦꯕ ꯐꯖꯕꯗꯗꯤ ꯍꯥꯏꯕ ꯃꯤꯉꯣꯟꯗꯗꯤ ꯑꯦꯗꯚꯥꯏꯁ ꯇꯧꯕ ꯃꯥꯟꯕ ꯈꯪꯗꯕ ꯃꯌꯥꯝꯁꯤꯡꯗꯨꯗꯤ ꯃꯥꯅ ꯍꯥꯏꯔꯤ ꯆꯨꯝꯃꯣꯏꯅꯤꯡꯕꯀꯣ ꯑꯗꯨꯒ ꯃꯥꯅ ꯆꯠꯂꯤꯕ ꯂꯝꯕꯤꯗꯨꯗꯤ ꯑꯩꯈꯣꯏ ꯉꯁꯤ ꯂꯥꯟ ꯇꯥꯔꯤ ꯑꯩꯈꯣꯏ ꯉꯁꯤ ꯃꯤꯆꯦꯟ ꯑꯃ ꯑꯣꯏꯔꯤꯕ ꯂꯝꯗꯝꯁꯤꯅ ꯃꯤꯆꯦꯟ ꯑꯃ ꯑꯣꯏꯔꯤꯁꯤ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜ ꯀꯂꯝꯕ ꯃꯩꯇꯩꯒꯤ ꯁꯣꯁꯥꯏꯇꯤꯗꯨ ꯁꯣꯟꯊꯔꯛꯄ ꯅꯠꯇ꯭ꯔꯕ ꯀꯔꯤꯅ ꯁꯣꯟꯊꯔꯛꯏꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯄꯁꯄꯥꯒꯤ ꯀꯩꯅꯣꯗ ꯃꯤ ꯃꯌꯥꯝ ꯍꯥꯠꯈꯤꯕ ꯅꯠꯇ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯍꯥꯠꯈꯤꯕ ꯃꯌꯥꯝꯁꯤꯡꯗꯣ ꯑꯃꯨꯛ ꯍꯟꯅ ꯍꯜꯍꯟꯅꯤꯡꯕꯒꯤ ꯄꯣꯠ ꯑꯃ ꯂꯩꯔꯤꯑꯕ ꯃꯥꯅ ꯄꯥꯝꯃꯒꯗꯤ ꯃꯥꯅ ꯌꯥꯅꯤꯡꯗ꯭ꯔꯤꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯥꯡꯕꯨꯗꯣ ꯃꯃꯤꯡ ꯄꯜꯂ ꯍꯥꯏꯌꯣꯕ ꯁꯤ ꯇꯧꯋꯤ ꯍꯥꯏꯌꯣꯕ ꯑꯗꯨꯗꯤ ꯍꯥꯏꯗꯕꯗ ꯀꯥꯡꯕꯨ ꯈꯔ ꯂꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯇꯥꯕꯗ ꯌꯥꯝꯅ ꯇꯥꯁꯣꯟꯅ ꯁꯣꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯔꯥꯖꯅꯤꯇꯤ ꯇꯧꯕ ꯀꯥꯡꯕꯨ ꯈꯔꯁꯨ ꯂꯩ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯦ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅꯁꯨ ꯈꯪꯕ ꯌꯦꯡꯕ ꯃꯊꯧ ꯇꯥꯔꯦꯕ ꯁꯤꯒꯤ ꯇꯥꯟꯖꯥꯁꯤꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯥꯡꯕꯨꯁꯤꯡꯅꯁꯨ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯥꯡꯕꯨꯁꯤꯁꯨ ꯃꯥꯅ ꯄꯥꯝꯃꯤꯕ ꯊꯕꯛꯇꯣ ꯇꯧꯗ ꯌꯥꯗꯦ ꯍꯥꯏꯗꯅꯀꯣ ꯆꯨꯝꯃꯤꯕꯅ ꯈꯪꯗꯦ ꯂꯥꯜꯂꯦꯕ ꯈꯪꯗꯦ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯗꯤ ꯌꯥꯎꯁꯜꯂꯒ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯦ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯦ ꯋꯥꯍꯟꯗꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕ ꯃꯤꯒꯤ ꯑꯩꯈꯣꯏꯁꯤ ꯑꯦꯟꯇꯤ ꯏꯟꯗꯤꯌꯥꯅꯤ ꯑꯗꯨꯒ ꯏꯟꯗꯤꯌꯥ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯌꯦꯡꯉꯤꯕꯁꯤ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯉꯒ ꯅꯦꯁꯅꯦꯜꯒꯤ ꯑꯣꯏꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯊ꯭ꯔꯤꯠ ꯂꯥꯛꯑꯕꯅꯤ ꯍꯥꯏꯕ ꯅꯃꯥꯖꯗ ꯑꯩꯈꯣꯏꯗꯤ ꯅꯝꯇꯅꯕ ꯍꯣꯠꯅꯔꯤ ꯇꯥꯟꯖꯥꯁꯤꯗ ꯑꯗꯨꯒꯨꯝꯕꯁꯨ ꯇꯧꯁꯤꯜꯂꯒ ꯃꯤꯅ ꯄꯥꯝꯃꯤ ꯄꯣꯠꯁꯤ ꯇꯧꯅꯅꯕꯒꯤ ꯂꯝꯕꯤ ꯄꯤꯕ ꯊꯣꯛꯄ ꯀꯥꯡꯕꯨ ꯈꯔꯁꯨ ꯂꯩꯌꯦꯕ ꯑꯗꯨꯒꯨꯝꯕꯗꯨꯅ ꯑꯩꯈꯣꯏꯁꯦ ꯔꯥꯖꯅꯤꯇꯤ ꯇꯧꯕ ꯀꯥꯡꯕꯨꯅꯁꯨ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯋꯥꯍꯟꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯥꯡꯕꯨꯅꯁꯨ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯋꯥꯍꯟꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯄꯥꯛꯂꯤꯉꯩꯗꯗꯤ ꯑꯍꯤꯡ ꯐꯥꯎꯕꯗ ꯅꯣꯟꯖꯧꯅ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯂꯩ ꯏꯔꯥꯡꯁꯨ ꯊꯣꯛꯏꯕ ꯇꯥꯟꯖꯥꯁꯤꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯩꯈꯣꯏꯅ ꯌꯦꯡꯉꯒ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯔꯦ ꯍꯥꯟꯅ ꯀꯔꯤ ꯇꯧꯔꯦ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯔꯦ ꯀꯔꯤ ꯂꯥꯛꯀꯗꯣꯏ ꯍꯥꯏꯕ ꯈꯪꯉꯒ ꯄꯣꯠꯁꯤ ꯇꯧꯗꯕ ꯑꯗꯨꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯌꯥꯝ ꯌꯥꯎꯋꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯌꯥꯎꯋꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯤꯗ ꯑꯩꯅ ꯉꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯇꯧꯔꯒ ꯑꯩ ꯉꯁꯥꯏꯗꯨ ꯄꯟꯖꯕꯅꯤ ꯑꯗꯨꯒ ꯑꯄꯁꯄꯥꯒꯤ ꯄꯣꯠꯁꯤ
ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯟꯗꯤꯌꯥꯒꯤ ꯄꯣꯂꯤꯁꯤꯗꯤ ꯑꯩꯈꯣꯏꯗꯤ ꯔꯥꯖꯅꯤꯇꯤ ꯇꯧꯕꯗ ꯑꯩꯈꯣꯏꯅ ꯊꯝꯖꯔꯤꯁꯤ ꯑꯩꯈꯣꯏꯅ ꯏꯟꯗꯤꯌꯥꯒꯤ ꯐꯤꯕꯝꯗ ꯆꯪꯉꯨꯕꯗꯒꯤ ꯉꯁꯤꯒꯤ ꯊꯣꯏꯕ ꯊꯧꯗꯣꯛꯁꯦ ꯊꯣꯛꯄꯅꯤ ꯉꯁꯤ ꯊꯦꯡꯅꯔꯤꯕ ꯑꯩꯈꯣꯏ ꯑꯋꯥꯕꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯏꯁꯥꯅ ꯅꯤꯡꯇꯝꯅ ꯑꯩꯈꯣꯏꯅ ꯂꯧꯖꯕ ꯄꯣꯂꯤꯁꯤꯡꯁꯨ ꯂꯧꯕ ꯉꯝꯖꯗ꯭ꯔꯦ ꯂꯩꯔꯤꯕ ꯔꯥꯖꯅꯤꯇꯤ ꯇꯧꯕ ꯀꯥꯡꯕꯨ ꯃꯌꯥꯝꯁꯤꯡꯁꯨ ꯁꯦꯟꯇꯔꯒꯤ ꯇꯣꯡꯕꯒꯤ ꯆꯥꯎꯕꯒꯤ ꯌꯦꯡꯀꯥꯟꯗ ꯀꯔꯤꯝ ꯇꯧꯔꯒ ꯅꯦꯁꯅꯦꯜꯒꯤ ꯑꯣꯏꯕ ꯀꯩꯅꯣꯁꯤꯅ ꯀꯔꯤ ꯂꯧꯗꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯐꯤꯗ ꯀꯔꯤ ꯂꯧꯗꯦ ꯀꯔꯤ ꯐꯦꯗꯔꯦꯂꯤꯖꯝꯅꯣ ꯐꯦꯗꯔꯦꯂꯤꯖꯝ ꯂꯧꯕ ꯀꯥꯟꯅꯔꯣꯏ ꯁꯨꯡꯀꯥꯟ ꯀꯥꯟꯅꯔꯣꯏ ꯑꯗꯨꯝ ꯏꯟꯗꯤꯌꯥ ꯃꯅꯨꯡꯗꯗꯤ ꯏꯟꯗꯤꯌꯥꯒꯤ ꯒ꯭ꯌꯥꯟ ꯆꯠꯇꯕ ꯏꯟꯗꯤꯌꯥꯒꯤ ꯒ꯭ꯌꯥꯟ ꯆꯠ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯗꯨ ꯃꯥꯏꯊꯤ ꯇꯥꯕ ꯁꯤꯒꯤ ꯄꯣꯠꯅꯤ ꯂꯥꯛꯏꯁꯦ ꯑꯗꯨꯅ ꯑꯐꯁꯄꯥꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯣꯠꯁꯤꯗ ꯂꯩꯔꯤꯕ ꯏꯟꯇꯔ ꯍꯧꯖꯤꯛꯀꯤ ꯗꯤꯁꯇ꯭ꯔꯤꯛ 13ꯁꯦ ꯗꯤꯁꯇ꯭ꯔꯤꯛ 13ꯁꯤꯗ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯋꯦ ꯑꯩꯈꯣꯏꯒꯤ ꯊꯝꯃꯒ ꯑꯇꯩ ꯂꯩꯍꯧꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯗꯗꯤ ꯍꯥꯟꯅꯒꯤ ꯑꯗꯨꯝ ꯑꯦꯛꯁꯇꯦꯟꯁꯟ ꯇꯧꯋꯦ ꯍꯥꯏꯕ ꯄꯣꯠꯁꯤ ꯑꯩꯅ ꯈꯟꯕꯗꯗꯤ ꯑꯦꯛꯁꯇꯦꯟꯁꯟ ꯇꯧꯔꯒ ꯀꯩꯗꯧꯔꯒꯦ ꯑꯦꯛꯁꯇꯦꯟꯁꯟ ꯇꯧꯔꯒ ꯀꯩꯗꯧꯔꯒꯦ ꯍꯥꯏꯔꯒꯗꯤ ꯃꯈꯣꯏꯅ ꯂꯧꯈꯠꯄ ꯌꯥꯕ ꯀꯔꯤꯝ ꯂꯧꯈꯠꯇꯦ ꯑꯣꯅꯦꯕꯜ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯃꯍꯥꯛꯅ ꯏꯟꯗꯤꯌꯥꯒꯤ ꯅꯦꯁꯅꯦꯜꯗ ꯂꯥꯎꯊꯣꯛꯈꯤꯕ ꯌꯥꯝꯅ ꯊꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯇꯥꯡ 9ꯗꯒꯤ ꯑꯩꯈꯣꯏꯅ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯑꯃ ꯄꯤꯕ ꯉꯝꯃꯅꯤ ꯍꯥꯏꯕ ꯄꯣꯠꯇꯨꯁꯨ ꯉꯝꯗꯦ ꯀꯅꯥ ꯉꯝꯗꯦ ꯑꯐꯁꯄꯥ ꯆꯠꯂꯤꯕ ꯀꯥꯡꯕꯨꯗꯨꯅꯅꯦ ꯑꯐꯁꯄꯥ ꯆꯠꯂꯤꯕ ꯖꯒꯥꯗꯨꯗ ꯂꯩꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯗꯨꯗꯅꯦꯕ ꯑꯊꯤꯡꯕ ꯄꯤꯔꯤꯗꯣ ꯑꯗꯨꯒꯨꯝꯕ ꯑꯣꯅꯦꯕꯜ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯌꯥꯝꯅ ꯔꯦꯁꯄꯦꯛ ꯑꯣꯏ ꯇꯧꯕ ꯌꯥꯕ ꯌꯥꯝ ꯏꯀꯥꯏ ꯈꯨꯝꯅꯉꯥꯏ ꯑꯣꯏꯕ ꯄꯣꯠꯇꯨꯁꯨ ꯃꯥꯏꯊꯤꯍꯟꯈ꯭ꯔꯕꯅꯦ ꯑꯗꯨ ꯑꯐꯁꯄꯥ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯀꯔꯤꯒꯤ ꯃꯈꯣꯏꯅ ꯑꯦꯛꯇꯤꯚ ꯀꯩꯅꯣ ꯇꯧꯗ꯭ꯔꯤꯕꯅꯣ ꯃꯗꯨꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯗꯨ ꯀꯔꯤꯒꯤ ꯀꯩꯅꯣꯅ ꯁꯤꯅꯤꯗ ꯑꯩꯈꯣꯏꯅ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯎꯕ ꯃꯇꯝꯗ ꯑꯐꯁꯄꯥ ꯍꯥꯏꯔꯒꯁꯨꯕ ꯆꯤꯡꯗ ꯂꯩꯕꯗꯗꯤ ꯀꯩꯅꯣ ꯇꯧꯔꯣꯏ ꯇꯝꯄꯥꯛꯀꯤ ꯂꯩꯔꯤꯕ ꯖꯒꯥ ꯈꯔꯁꯤꯗꯤ ꯑꯣꯠꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯄꯨꯕꯒꯤ ꯄꯣꯠ ꯑꯃ ꯑꯗꯨꯝ ꯑꯣꯏꯌꯦ ꯑꯗꯨꯅ ꯑꯐꯁꯄꯥ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯅꯦꯒꯦꯇꯤꯚ ꯑꯣꯏꯅ ꯑꯣꯏꯌꯦ ꯑꯗꯣ ꯑꯐꯁꯄꯥ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯁꯥꯎꯅꯤꯡꯉꯦ ꯑꯗꯣ ꯄꯤꯌꯥꯔ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯗꯤ ꯊꯃꯣꯏꯁꯤ ꯄꯦꯟꯗꯕ ꯑꯗꯨꯝ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯂꯩꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯗ ꯑꯐꯁꯄꯥꯒꯤ ꯑꯃꯨꯛꯁꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯐꯁꯄꯥꯒꯤ ꯑꯋꯥꯕ ꯆꯩꯅꯥ ꯈꯥꯡꯉꯕ ꯑꯩꯈꯣꯏꯅ ꯑꯐꯁꯄꯥ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯕꯁꯦ ꯃꯁꯤꯗ ꯑꯩꯈꯣꯏ ꯍꯣꯏ ꯁꯤꯗꯗꯤ ꯈꯤꯇꯪ ꯑꯃꯨꯛ ꯆꯥꯄꯔꯦ ꯑꯗꯨꯕꯨ ꯄꯦꯔꯤꯐꯦꯔꯤꯒꯤ ꯑꯦꯔꯤꯌꯥꯗ ꯈꯨꯗꯝ ꯑꯣꯏꯅ ꯂꯝꯂꯥꯏꯒꯤ ꯑꯦꯔꯤꯌꯥꯗ ꯍꯥꯏꯇꯥꯔꯦ ꯂꯝꯂꯥꯏꯒꯤ ꯑꯦꯔꯤꯌꯥ ꯂꯝꯂꯥꯏꯒꯤ ꯄꯨꯂꯤꯁꯅ ꯀꯣꯟꯕ ꯖꯒꯥꯗꯗꯤ ꯑꯐꯁꯄꯥ ꯆꯪꯉꯝꯒꯅꯦꯅ ꯈꯜꯂꯦ ꯃꯈꯣꯏꯅ ꯄꯤꯕꯗꯨꯗꯤ ꯌꯥꯎꯗꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯌꯥꯎꯗꯦ ꯍꯥꯏꯕꯗꯤ ꯑꯦꯛꯁꯦꯁꯟ ꯇꯧꯕ ꯌꯥꯎꯔꯤ ꯂꯝꯂꯥꯏꯒꯤ ꯑꯦꯔꯤꯌꯥꯁꯤꯗ ꯁꯅꯥꯁꯥꯕꯤꯒꯤ ꯑꯁ꯭ꯋꯥꯏꯒꯤ ꯑꯦꯔꯤꯌꯥꯗ ꯑꯩꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤ ꯀꯌꯥ ꯌꯥꯝꯅ ꯃꯈꯣꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯃꯒꯦ ꯍꯥꯏꯕꯗꯨꯗꯤ ꯐꯦꯁꯕꯨꯛꯇ ꯑꯩꯈꯣꯏ ꯃꯌꯥꯝꯗꯨ ꯎꯅꯔꯤꯕ ꯃꯌꯥꯝꯗꯨꯅ ꯁꯛꯈꯤ ꯃꯈꯣꯏ ꯀꯩꯝ ꯇꯧꯗꯦ ꯀꯩꯝ ꯇꯧꯗꯦ ꯑꯗꯨꯕꯨ ꯆꯤꯡꯗꯗꯤ ꯀꯩꯝ ꯇꯧꯗꯕ ꯋꯥꯅꯤ ꯑꯩꯈꯣꯏꯒꯤ ꯇꯝꯄꯥꯛꯀꯤ ꯑꯦꯔꯤꯌꯥ ꯃꯅꯨꯡꯗꯗꯤ ꯇꯝꯄꯥꯛꯀꯤ ꯍꯦꯛ ꯑꯦꯔꯤꯌꯥꯗꯗꯤ ꯃꯈꯣꯏꯅ ꯑꯉꯝꯕꯗꯣ ꯊꯕꯛꯇꯣ ꯁꯤꯖꯤꯟꯅꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯐꯁꯄꯥꯒꯤ ꯃꯔꯝꯗ ꯇꯣꯉꯥꯟꯕ ꯌꯥꯝꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕ ꯏꯟꯗꯤꯌꯥꯒꯤ ꯇꯣꯉꯥꯟꯕ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇꯁꯨ ꯑꯗꯒꯤ ꯇꯣꯉꯥꯟꯕ ꯍꯥꯟꯅ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯀꯥꯡꯕꯨꯅꯁꯨ ꯃꯁꯤꯗꯤ ꯀꯣꯂꯣꯅꯤꯌꯦꯜꯒꯤ ꯑꯣꯏꯕ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏ ꯅꯝꯊꯗꯨꯅ ꯊꯝꯃꯕ ꯀꯥꯡꯕꯨ ꯑꯃꯅ ꯅꯝꯊꯕꯤꯔꯕ ꯀꯥꯡꯕꯨ ꯑꯃꯅ ꯑꯁꯤꯒꯤ ꯅꯝꯊꯗꯨꯅ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯥꯒꯤ ꯔꯥꯏꯠ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯑꯗꯨꯒ ꯃꯈꯣꯏꯅ ꯇꯧꯕ ꯌꯥꯗꯅꯕ ꯃꯉꯛ ꯂꯤꯈꯠꯂꯛꯄ ꯌꯥꯗꯅꯕ ꯃꯈꯣꯏꯅ ꯇꯧꯅꯅꯕ ꯁꯨꯡꯅ ꯁꯥꯖꯟ ꯇꯧꯅꯅꯕ ꯁꯦꯝꯕ ꯂꯣ ꯑꯃꯅꯤ ꯍꯥꯏꯗꯅ ꯃꯈꯣꯏꯅ ꯂꯣꯗꯒꯤ ꯀꯩꯅꯣ ꯇꯧꯔꯛꯄꯅꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯂꯣꯁꯤ ꯌꯥꯝꯅ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛꯁꯤꯡꯅꯁꯨ ꯗꯔꯀꯣꯅꯤꯌꯟ ꯑꯣꯏꯕ ꯂꯣꯅꯤ ꯍꯥꯏꯕ ꯑꯃ ꯂꯩꯕ ꯑꯣꯏꯕꯅꯤꯅ ꯁꯦꯡꯅ ꯌꯥꯝꯅ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯕ ꯑꯗꯨꯒ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛꯁꯨ ꯂꯧꯕ ꯌꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯤ ꯅꯍꯥꯟꯒꯤ ꯀꯩꯅꯣꯗ ꯂꯥꯛꯀꯥꯟꯗ ꯍꯧꯖꯤꯛ ꯑꯣꯅꯦꯕꯜ ꯀꯩꯅꯣꯅ ꯑꯩꯈꯣꯏ ꯑꯣꯅꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯂꯩꯔꯤꯕ ꯀꯥꯡꯕꯨ ꯃꯌꯥꯝꯁꯤ ꯇꯣꯛꯊꯣꯛꯀꯥꯟꯗ ꯄꯤꯌꯥꯔ ꯂꯥꯛꯀꯥꯟꯗ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯏꯔꯥꯡ ꯊꯣꯛꯏꯕꯒꯦ ꯀꯅꯥꯅ ꯏꯔꯥꯡ ꯊꯣꯛꯏꯕꯒꯦ ꯀꯅꯥꯅ ꯏꯟꯗꯤꯌꯥꯗ ꯅꯣꯡꯃꯩ ꯀꯥꯞꯄꯤꯒꯦ ꯅꯣꯡꯃꯩ ꯀꯥꯞꯇꯕ ꯀꯨꯏꯔꯦꯅ ꯇꯝꯄꯥꯛꯀꯤ ꯀꯥꯡꯕꯨꯅ ꯅꯣꯡꯃꯩ ꯀꯥꯞꯇꯕ ꯌꯥꯝ ꯀꯨꯏꯔꯦ ꯑꯩꯈꯣꯏ ꯎꯕ ꯃꯤꯡꯗꯗꯤ ꯁꯤꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯔꯦ ꯑꯗꯨ ꯃꯈꯣꯏꯅ ꯈꯜꯂꯤ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯏꯟꯗꯤꯌꯥꯒꯤ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯗꯤꯞ ꯊꯤꯡꯀꯔ ꯀꯥꯡꯕꯨꯁꯤꯡꯅ ꯍꯥꯏꯇꯥꯔꯦ ꯗꯤꯜꯂꯤꯗ ꯐꯝꯃꯒ ꯂꯩꯔꯤꯕ ꯀꯥꯡꯕꯨ ꯃꯌꯥꯝꯁꯤꯡꯁꯤꯅ ꯃꯣꯏꯅ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯒꯤ ꯑꯦꯁꯦꯁꯃꯦꯟ ꯄꯤꯕꯗ ꯋꯥꯠꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯅ ꯑꯇꯣꯞꯄ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯂꯣꯕꯤ ꯇꯧꯕ ꯍꯦꯟꯕꯒꯤꯔꯥ ꯃꯈꯣꯏꯅ ꯁꯤꯖꯤꯟꯅꯕ ꯄꯣꯂꯤꯁꯤꯁꯦ ꯆꯦꯟꯖ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯇꯥꯔꯦ ꯑꯐꯁꯄꯥꯕꯨ ꯑꯣꯏꯔꯣ ꯑꯃꯕꯨ ꯑꯣꯏꯔꯣ ꯍꯧꯖꯤꯛ ꯂꯥꯟꯁꯤꯗ ꯃꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯀꯩꯗꯧꯕꯩ ꯃꯤ ꯋꯥꯔꯤ ꯁꯥꯟꯅꯗꯣꯏꯅꯣ ꯑꯩꯅ ꯀꯩꯗꯧꯕꯩ ꯋꯥꯔꯤ ꯁꯥꯟꯅꯗꯣꯏꯅꯣ ꯀꯩꯅꯣ ꯇꯧꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯗꯣ ꯃꯈꯣꯏ ꯁꯥꯟꯅꯕ ꯌꯥꯗ꯭ꯔꯕ ꯂꯥꯟꯁꯦ ꯑꯩꯈꯣꯏꯒꯤ ꯅꯠꯇꯦꯕ ꯂꯥꯟꯁꯦ ꯃꯩꯇꯩ ꯀꯨꯀꯤꯒꯤ ꯅꯠꯇ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯊꯩꯗꯣꯛꯈ꯭ꯔꯦ ꯂꯥꯟꯁꯦ ꯁꯦꯡꯅ ꯍꯥꯏꯕꯗ ꯀꯨꯀꯤꯒ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯒ ꯊꯩꯗꯣꯛꯈ꯭ꯔꯕꯅꯦꯕ ꯁꯤ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅꯁꯨ ꯀꯨꯀꯤ ꯀꯥꯡꯕꯨꯁꯤꯡꯗ ꯍꯥꯏꯕ ꯀꯩꯗꯧꯒꯦꯕ ꯅꯪ ꯇꯥꯜꯂꯤ ꯁꯤ ꯀꯩꯅꯣ ꯁꯤ ꯀꯩꯅꯣꯅ ꯑꯗꯨ ꯍꯥꯏꯗꯦꯕꯅ ꯃꯈꯣꯏꯒꯤ ꯄꯣꯂꯤꯁꯤꯁꯦ ꯑꯐꯁꯄꯥꯁꯤꯁꯨ ꯏꯁ ꯀꯥꯏꯟ ꯑꯣꯐ ꯃꯣꯏꯒꯤ ꯄꯣꯂꯤꯁꯤ ꯑꯃꯅꯦꯕ ꯃꯈꯣꯏꯁꯦ ꯑꯗꯨꯅ ꯑꯩꯗꯤ ꯆꯦꯟꯖ ꯇꯧꯍꯟꯅꯤꯡꯉꯤ ꯁꯤꯒꯤ ꯇꯥꯟꯖꯥꯁꯤꯗ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯔꯥꯖꯅꯤꯇꯤ ꯇꯧꯕ ꯀꯥꯡꯕꯨꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯈꯨꯠꯂꯥꯏꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯃꯤꯆꯪ ꯅꯨꯡꯁꯤꯔꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯐꯁꯄꯥ ꯊꯝꯅꯤꯡꯉꯤꯕ ꯄꯣꯠꯁꯤꯗ ꯑꯐꯁꯄꯥ ꯊꯝꯍꯟꯒꯅꯕ ꯄꯣꯠꯁꯨ ꯇꯧꯕꯤꯒꯅꯣꯕ ꯑꯐꯁꯄꯥ ꯊꯝꯖꯅꯅꯕ
प्रजा मैम से गोचाग्रे या ऑक्सीजन खाई पृथ्वी खाई फतबनी लेमजब मी खर राजनीति तब खर लेबा पृथ्वी खाई फतब कांगू मनपुरी कांगूनी कहीं पॉपुलरिटी तान यानब गांग कांगू ले मधुसु अमन गांगीगनो हयें नोंग नतग नोंग नखोई मथक लाकने हादरेको हौन सानी मोन हाँ ममांगी थौबल अहन नेपाली मतम मा तौरब हुजी हंगांगी कनो नेपाली तौब तौब अमुक लाकने हाइने राजनीति तौगे अई लेबा की सेवा तौगे हारगदी मी खुनबदी तौहनदे हाइतारे अखोई मियाम मिचिमजे कहीं खंगदब कहीं उदब उरगा खरा गांजिनरगा मिगोंदा तौब राजनीति ओइ पोत तौबिगनो हाइबो पोनमा अदो सेम टाइम अफस्मा की मतंग खनरी सिग मरी लेना अमुक चुदी तौजगे खुराई बाइब गांगुसिंगसु लेरिबो पीपल्सदा अफस्मा थमनंग बुगी पोसे तौबिगनो पोसे यार म छवाय तमजे मयामनदी पेनदबगी याम लावबा अखोई शांति पामेन दो शांति जी पामदब लेते कराम शांति लोइना पामे अदो अखोई सेंगना कोई मिसम अमो ओइना अखोईसु मालेंगी लेरिबा मियाम सिंग सिदगी ख्वाइदगी हेनमा ख्वाइदगी चौखटपा ख्वाइदगी हेना अफब मीनी हाइदना एनी हिरम खुदंगद चांगदमनबदा अखोई थोक्सबा हाइदारे थोक्सबदा मा प्राइज का फंगबदा मिकुबिदुदा कोइदि मित्तगी बीताजबा हाइदारे ओ मिसिंग याम जखिद्रबा सुददगी 0.7 खक्तनी याम इंडिया की मी मसिंग यंगदी याम नदेबा अदुगुम यावरब कांगुसिंग मणिपुर की मैतै सिंगना मणिपुरी सिंगना हाइदारे को द वाट आई सिजनेबा मणिपुरी सिंगना इंडिया की प्लेटफॉर्म दा थोला कांदा तौरबुद याम नुंगाइजबा असुगुम्बा मसिंग यामजदबा लाख कुंथाम नि थोय मुक लेबसे मसीगी मनुसिगी मनुसिदा हाइतारे लाख चामगा करू चामगा सोमद कुंथानी फुलेरबनिको सिदा अखोई करो कनो लाख कुंथानी थोयगा लेबा कांगु सिंगसे मसीदा इंडिया ना येंगबा मियंगसि करिनो आइ आइना सुम येंगबदा हुजि की लारी हाइरे हाइ कांगु सिंगदरे लारी हाइबसु ममतान ताबियोबा आई लारी हाइना मुगल मायाम सिदा लेबा कांगु लारी हाइते लवाई मसानी अदु कनो मसानी खनमगी मोय वखनम लेबा आइना 1939 की हिस्ट्री की साटने हाइदारे याम कछु खंगमने तेगो खर खंगजबदा आइना सब्जेक्ट मोय तमजरबो आइना 19 इंडिया ने निंखा तम कनोदा ब्रिटिश थादोग सट्रबको इंडिया ने निंखा मणिपुर निंखा तम कांदा अनौबो वाखलोन मा अनौबा फॉर्म ऑफ गवर्नमेंट न सेवंग नब तौरि तंजासदा मतुमदुदा मपान गिलमदा लाइक लाइसु तमोबा सिलेट तमोबा बेंगोल तमोबा इवन पुणे तमोबा खरासिना थोलगा मणिपुर से लागा मणिपुर द लेरिबो मी माजिंगदी नोइदि करिम खंगदब नोइ कनुदी लेकुत लेराइदे कांगुनी लेबो कांगुनी अखोई इंडिया द पुलग चाखुगदबनी नखोई काखोई हाइबची इलुगना चामना कन्ना तौगी हाइदारेको मधुगी इतिहासुदी इतिहासुद तौरमुद कांगु जिंगदो हाइदारे मधुदा आरिबो तोमस आबो एस वाइ जिदो मधुना ngangamud तौरमुद मयाम सिंदो मधु होजिक रिकॉल तौरकाना होजिकसु अखोई मपान लेरुब कांगु खरना हाइदारेको मपान लेब कांगु मपान की सिंग चाउदु उरकाना मणिपुर कयम चाखुतबने लवाई मचा कयम खंगोदमनी अखोई हाइजि यारदमनी हाइना पंगदम तोक्सलग हाइदारे इन असुमदा लुपा लाख सारगा लुपा पैसा मयाम खोजाव चाउरगा मसा मसुसि मयादो पान लमदा थारगा सिदा लेब कांगु जिनो मी ओरो कांगु आइना अखोई हाइबि इल्लोन तौरगा हुजिकि स्पोर्ट्स तौरि गेता सिगी पोसिना क्याम सुंगदुनो सिनि आइना हुजेंगसे इंडियाना मणिपुर ने इंडिया चंग इंडिया चंग करी हाइनगिबगे अदुसु अंग्राजी याम गांगने लो खंगुने लोइना अंडरस्टैंड दरगनी अदुदति इफु पुथोक्तबा हाइता अदुदति इफु पुथोक्तबा हुजिकी ओइबो इशुजिदा हुजिकी ओइबो इशुसिसु पुथोक्ति हुजिकिदा मखोइना आई पावर पाइने ने बगिदम गांगनेबा आई पावर पाइने द नंग पाइयारो आई पावर पाइगिन हाइबि बात दु गांगनेबा लेदिबो इशुसिदा कैम चत्तबा हाइतारे अखोइगी मणिपुर द लेरिबा लेरिबा मणिपुर सिंग इंडिया न साउरी करिगिनो जे मोय अंडरस्टैंड दो मोय लाइले सोइदे हाइबे यादा हाइदे हाइबा अदुगु मगि हाइदे लेबाक थुगाइबगी आइना पावर पाइनेनबगी आइगी टीम न पाइनेबगी ताइ तोयबा अदो आइना गसि nganगसे अतोबा एनी सीरियस होम नत कनागुम मियाम खन ममियम न nganगदे हाइरोयबा वांगोदु सारोबा राजनीति द तौरुविनेबा खै nganगसे ओजा मयाम लेबा मणिपुर यूनिवर्सिटी ओजा मयाम लेबा खै खसु हाइदेबा मनमदी न्यूट्रल nganगेबा अदुन तब nganगबा कांगुसिनि याम अदु राजनीति बो कांगु अकोइ सासु हंतक की ममांगी भोसिदा कोई मयोल मणिपुरी यूथ लेके नब लिखलगा मणिपुर लेबा इलेक्शन जे असुम इलेक्शन होगिदबनी करप्शन तगु यावेना होनजरिबु नुंद अखोइसु अमनेबा अखोइ कयम खंगदबी निको अखोइ कयम खंगोनि खंगोल गाइबी टाइप तो अम पुबम लेबा अदुना हुजिक लेबा हुजिकसु
ꯃꯈꯣꯏꯗꯤ ꯂꯩꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯗꯤ ꯂꯩꯕꯥꯛꯀꯤ ꯐꯅꯕꯒꯤ ꯏꯉꯥꯡ ꯉꯥꯡꯗꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯅꯤ ꯋꯥꯍꯩꯗꯤ ꯌꯥꯝꯁꯤ ꯀꯣꯂꯣꯅꯤꯌꯦꯜ ꯄꯣꯁ ꯀꯣꯂꯣꯅꯤꯌꯦꯜ ꯂꯤꯑꯣ ꯂꯤꯕꯔꯦꯜꯖꯝ ꯀꯥꯏꯅ ꯄꯪꯉꯥꯡ ꯉꯥꯡꯒꯅꯦꯕꯀꯣ ꯇꯧꯔꯛꯀꯅꯦꯕꯀꯣ ꯑꯗꯨ ꯇꯧꯔꯒ ꯄꯣꯠꯁꯤ ꯏꯊꯣꯛ ꯊꯣꯛꯇꯕ ꯍꯥꯏꯇꯥꯔꯦ ꯏꯊꯣꯛ ꯊꯣꯛꯇꯕ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯄꯣꯠꯇꯨꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯀꯩꯅꯣ ꯑꯣꯏꯗ ꯍꯥꯏꯗꯦꯕ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯍꯥꯏꯗꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯁꯨꯁꯤꯗ ꯍꯥꯏꯗꯦꯕ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯏꯁꯨꯁꯤꯗ ꯀꯅꯥꯅꯣ ꯍꯧꯖꯤꯛ ꯂꯥꯟ ꯑꯩꯈꯣꯏꯗ ꯂꯥꯟ ꯇꯧꯔꯤ ꯀꯅꯥꯅꯣ ꯑꯩꯈꯣꯏ ꯀꯌꯥꯝ ꯂꯥꯜꯂꯨꯔꯒꯦ ꯑꯩꯈꯣꯏ ꯀꯌꯥꯝ ꯂꯥꯜꯂꯨꯔꯒꯦ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯀꯌꯥꯝ ꯂꯥꯜꯂꯨꯔꯒꯦ ꯍꯥꯏꯕꯗꯨꯗꯤ ꯑꯣꯟꯁꯤꯜꯂꯒ ꯑꯩꯈꯣꯏꯗꯤ ꯆꯥꯏꯑꯕ ꯑꯗꯨꯒ ꯃꯤ ꯂꯥꯜꯂꯤꯕ ꯀꯥꯡꯕꯨꯗꯨꯗꯤ ꯍꯥꯏꯕ ꯉꯝꯗꯦꯕ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯌꯥꯝꯗꯨ ꯍꯥꯏꯕ ꯉꯝꯗꯦꯕ ꯁꯤꯅꯦ ꯍꯥꯏꯗꯤ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅꯦ ꯑꯗꯨꯅ ꯑꯩꯅ ꯈꯪꯀꯥꯟꯗ ꯃꯃꯥꯡꯒꯤ 1949ꯒꯤ ꯑꯗꯨꯋꯥꯏꯗ ꯃꯅꯤꯄꯨꯔꯅ ꯏꯟꯗꯤꯌꯥꯗ ꯃꯔꯁ ꯇꯧꯔꯝꯗꯥꯏꯗ ꯉꯥꯡꯈꯤꯕ ꯁꯛꯈꯤ ꯃꯌꯥꯝꯁꯨ ꯍꯧꯖꯤꯛ ꯇꯧꯔꯤ ꯁꯨꯃꯥꯏꯅ ꯇꯧꯔꯝꯒꯗ꯭ꯔꯥ ꯀꯥꯏꯅ ꯈꯟꯕ ꯌꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯅ ꯀꯩꯅꯣ ꯇꯧꯖꯕꯗꯨꯗꯤ ꯔꯥꯖꯅꯤꯇꯤ ꯇꯧꯖꯔꯤꯕ ꯀꯥꯡꯕꯨ ꯑꯩ ꯑꯄꯁꯄꯥꯒꯅꯤ ꯃꯔꯤ ꯂꯩꯅ ꯍꯥꯏꯔꯛꯇꯣꯏꯁꯦ ꯔꯥꯖꯅꯤꯇꯤ ꯇꯧꯔꯤꯕ ꯀꯥꯡꯕꯨ ꯃꯌꯥꯝꯁꯤꯡꯁꯤꯅ ꯑꯩꯒꯤ ꯑꯣꯏꯕ ꯍꯥꯏ ꯀꯃꯥꯟꯅ ꯍꯥꯏꯕ ꯄꯣꯠꯁꯤꯡꯗꯣ ꯃꯗꯨ ꯅꯠꯇꯕ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯅꯦꯁꯅꯦꯂꯤꯖꯝ ꯍꯥꯏꯗ ꯑꯁꯤꯗ ꯑꯃꯨꯛ ꯅꯦꯁꯅꯦꯂꯤꯖꯝꯁꯤꯒꯤ ꯋꯥꯍꯩꯁꯦ ꯁꯤꯖꯤꯟꯅꯅꯤ ꯁꯤꯒꯤ ꯔꯦꯐꯔꯦꯟꯁꯁꯤꯒꯤ ꯒ꯭ꯔꯤꯛꯀꯤ ꯅꯨꯄꯥꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯝꯃꯤ ꯀꯥꯏꯅ ꯇꯧꯁꯤꯜꯂꯛꯀꯅꯤꯀꯣ ꯑꯗꯨ ꯇꯧꯀꯅꯨ ꯇꯥꯅꯤꯡꯗꯦ ꯑꯩꯈꯣꯏ ꯍꯥꯏꯔꯗꯤ ꯌꯥꯝ ꯀꯃꯟ ꯑꯣꯏꯕ ꯄꯣꯠꯁꯤꯗ ꯌꯥꯝ ꯀꯃꯟ ꯑꯣꯏꯕ ꯄꯣꯠꯁꯤꯗꯀꯣ ꯀꯃꯟ ꯑꯣꯏꯕ ꯄꯣꯠꯁꯤꯗ ꯑꯩꯒꯤ ꯑꯣꯏꯕ ꯄꯣꯠꯇꯣ ꯄꯨꯊꯣꯛꯑꯒ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯑꯣꯏꯕ ꯄꯣꯠꯁꯤꯗ ꯄꯨꯊꯣꯛꯑ ꯇꯧꯍꯟꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯅꯠꯇꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯤ ꯑꯩꯈꯣꯏꯅ ꯑꯄꯁꯄꯥ ꯍꯥꯏꯌꯦ ꯑꯄꯁꯄꯥ ꯑꯦꯛꯁꯇꯦꯟꯁꯟ ꯇꯧꯕꯁꯦ ꯑꯄꯁꯄꯥꯁꯦ ꯇꯨꯜ ꯑꯃ ꯁꯤꯖꯤꯟꯅꯕꯅꯤ ꯑꯩꯈꯣꯏꯗ ꯂꯥꯟꯗꯥꯔꯦ ꯍꯥꯏꯁꯦ ꯑꯃꯨꯛ ꯑꯩꯈꯣꯏꯗꯤ ꯏꯟꯗꯤꯌꯥꯒꯤ ꯅꯦꯁꯅꯦꯜꯒꯤꯗ ꯂꯩꯔꯕꯅꯤ ꯍꯥꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯇ꯭ꯔꯦ ꯑꯩꯁꯦ ꯋꯥꯁꯨ ꯀꯤꯕꯁꯨ ꯐꯥꯎꯋꯦ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯗꯤ ꯏꯟꯗꯤꯌꯥꯗ ꯉꯥꯡꯃꯟꯈꯤꯗꯅ ꯏꯟꯗꯤꯌꯥ ꯉꯥꯡꯈꯤꯗꯕꯀꯣ ꯋꯥ ꯑꯃ ꯉꯥꯡꯕꯁꯤꯗ ꯚꯥꯕ ꯑꯃ ꯈꯜꯂꯅꯦꯕ ꯑꯩꯈꯣꯏꯗ ꯂꯥꯟꯗꯥꯔꯛꯏꯁꯤ ꯇꯣꯉꯥꯟ ꯃꯈꯜꯗꯤꯅꯤ ꯑꯩꯈꯣꯏꯗꯤ ꯀꯜꯆꯔꯗ ꯑꯆꯧꯕ ꯂꯥꯟꯗꯥꯔꯛꯏꯅꯤ ꯑꯩꯈꯣꯏꯒꯤ ꯏꯊꯤꯅꯤꯁꯤꯇꯤꯁꯤꯗ ꯑꯆꯧꯕ ꯂꯥꯟꯗꯥꯔꯛꯏꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍ꯭ꯌꯨꯃꯦꯟ ꯇꯣꯉꯥꯟꯕ ꯀꯜꯆꯔꯗ ꯐꯤꯂꯝꯗ ꯂꯣꯏꯅ ꯂꯥꯟꯗꯥꯔꯛꯄꯁꯤꯗ ꯑꯩꯈꯣꯏ ꯃꯅꯨꯡꯗ ꯂꯣꯏ ꯆꯪꯉꯒ ꯂꯩꯔꯦꯕ ꯑꯩꯈꯣꯏ ꯃꯁꯨ ꯐꯦꯁ ꯇꯧꯅꯕ ꯍꯣꯠꯅꯗ꯭ꯔꯦꯕ ꯐꯦꯁ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯑꯩꯅ ꯀꯩꯅꯣꯒꯤ ꯏꯟꯗꯤꯌꯥꯒꯤ ꯄꯣꯠ ꯈꯔ ꯇꯧꯔꯒ ꯑꯩꯒꯤ ꯂꯦꯝꯖꯕ ꯑꯗꯩ ꯀꯩꯅꯣ ꯇꯧꯔꯒ ꯑꯗꯨꯒꯤ ꯋꯥꯈꯜꯗ ꯂꯣꯏ ꯈꯜꯂ ꯂꯩꯌꯦꯕ ꯖꯄꯥꯟꯗꯗꯤ ꯑꯗꯨ ꯇꯧꯗꯕ ꯃꯥꯜꯂꯦ ꯔꯁꯤꯌꯥꯗ ꯀꯩꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯗꯕ ꯃꯥꯜꯂꯦ ꯔꯁꯤꯌꯥꯗ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯤ ꯂꯥꯟꯒꯤ ꯁꯦꯡꯁꯟ ꯇꯧꯕ ꯃꯇꯝꯗ ꯑꯣꯀꯦ ꯅꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯩꯈꯣꯏ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯁꯦꯡꯁꯟ ꯇꯧꯖꯧ ꯑꯩꯈꯣꯏ ꯍꯤꯡꯅꯕ ꯍꯣꯠꯅꯅꯤ ꯀꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒꯨꯝꯕꯗꯤ ꯄꯣꯠ ꯂꯩꯇꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯤꯡꯁꯤꯗ ꯃꯥꯒꯤ ꯔꯥꯖꯅꯤꯇꯤ ꯇꯧꯕ ꯀꯥꯡꯕꯨꯁꯤꯡꯗ ꯍꯥꯏꯇꯥꯔꯦꯀꯣ ꯕꯤꯖꯦꯄꯤꯁꯨ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯀꯪꯒ꯭ꯔꯦꯁꯁꯨ ꯑꯣꯏꯁꯅꯨ ꯂꯦꯝꯍꯧꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯅ ꯃꯥꯏꯀꯩꯁꯤꯗ ꯑꯝꯇꯪ ꯍꯥꯏꯕꯤꯕ ꯃꯊꯧ ꯇꯥꯏ ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯃꯣꯏꯅ ꯇꯧꯔꯤꯕ ꯄꯣꯂꯤꯁꯤ ꯃꯌꯥꯝꯁꯤꯡꯁꯦ ꯄꯣꯂꯤꯁꯤꯁꯤ ꯑꯩꯈꯣꯏ ꯆꯦꯟꯖ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯆꯦꯟꯖ ꯇꯧꯗ꯭ꯔꯒꯗꯤ ꯃꯣꯏ ꯑꯄꯁꯄꯥ ꯇꯝꯃꯤꯁꯤ ꯀꯩꯒꯤꯅꯣ ꯑꯇꯩ ꯀꯔꯤꯝꯇꯒꯤ ꯅꯠꯇꯦ ꯂꯥꯜꯍꯧꯕ ꯃꯨꯠꯇꯅꯕꯅꯤ ꯂꯥꯜꯍꯧꯕꯁꯤ ꯀꯩꯗꯧ ꯍꯧꯔꯛꯏꯅꯣꯁꯦ ꯑꯁꯤ ꯍꯥꯏꯕ ꯃꯊꯧ ꯇꯥꯏꯌꯦꯕ ꯂꯥꯜꯍꯧꯕꯁꯤ ꯀꯩꯗꯧꯕꯒꯤ ꯍꯧꯔꯛꯏꯅꯣ ꯔꯨꯠ ꯀꯣꯖꯦꯁꯦ ꯀꯝꯗꯧꯅ ꯂꯥꯜꯍꯧꯕꯁꯤ ꯂꯥꯜꯍꯧꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯅ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯔꯤꯕꯒꯦ ꯂꯥꯜꯍꯧꯕꯁꯤꯒꯤ ꯂꯣꯏꯅꯔꯤꯕ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯡꯒꯤ ꯀꯔꯤ ꯐꯥꯎꯔꯤꯕꯒꯦꯗꯣ ꯃꯗꯨ ꯈꯜꯂꯒ ꯊꯕꯛ ꯇꯧꯗ꯭ꯔꯒꯗꯤ ꯂꯥꯜꯍꯧꯕꯒꯤ ꯄꯣꯠꯁꯤꯗꯤ ꯑꯗꯨꯝ ꯂꯩꯒꯅꯤꯅ ꯈꯜꯂꯦ ꯁꯨꯡꯃꯨ ꯃꯨꯠꯊꯠꯄ ꯉꯝꯃꯣꯏ ꯂꯥꯏꯔꯤꯛ ꯍꯩꯕ ꯃꯌꯥꯝ ꯊꯣꯛꯂꯁꯨ ꯂꯥꯏꯔꯤꯛ ꯍꯩꯕꯒꯤ ꯂꯥꯜꯍꯧꯕ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯇꯣꯝꯕ ꯆꯥꯎꯕ ꯑꯦꯛꯁ ꯋꯥꯏꯁꯦ ꯅꯣꯏ ꯈꯔ ꯅꯠꯇꯅ ꯃꯆꯨꯝ ꯆꯥꯕ ꯍꯥꯏꯇꯥꯔꯦ ꯃꯆꯨꯝ ꯆꯥꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯁꯨ ꯍꯥꯏꯅꯤꯡꯉꯦ ꯍꯥꯟꯅ ꯍꯥꯏꯗꯕꯅꯦꯕ ꯃꯆꯨꯝ ꯆꯥꯕꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯍꯥꯏ ꯀꯃꯥꯟꯅ ꯌꯥꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯖꯤꯅ ꯇꯣꯝꯕ ꯆꯥꯎꯕ ꯇꯧꯕꯗꯣ ꯑꯗꯨ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯄꯤꯄꯜ ꯃꯌꯥꯝꯁꯤꯡꯁꯦ ꯋꯥꯍꯟꯕꯁꯦ ꯃꯊꯧ ꯇꯧꯕꯤꯒꯅꯨ ꯍꯥꯏꯕ ꯄꯣꯠꯇꯨꯅꯤ ꯑꯗꯨꯅ ꯑꯄꯁꯄꯥꯁꯤꯗꯤ ꯇꯨꯜꯁ ꯑꯃ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯅꯤ ꯑꯩꯈꯣꯏꯕꯨ ꯅꯝꯊꯅꯅꯕ ꯇꯨꯜꯁ ꯑꯃ ꯁꯤꯖꯤꯟꯅꯔꯛꯄꯅꯤ ꯂꯩꯔꯤꯕ ꯏꯁꯨꯁꯤꯁꯨ ꯃꯈꯣꯏꯅ ꯍꯥꯏ ꯉꯔꯥꯡꯁꯨ ꯑꯩꯈꯣꯏ ꯍꯤꯃꯟꯇ ꯕꯤꯁ꯭ꯋꯥꯁꯅ ꯒꯨꯋꯥꯍꯥꯇꯤꯒꯤ ꯑꯣꯏꯕ ꯅ꯭ꯌꯨꯁ 9ꯅ ꯂꯧꯕ ꯀꯩꯅꯣ ꯑꯃꯗ ꯌꯥꯝꯅ ꯉꯥꯡꯉꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯂꯩꯔꯤꯕ ꯄꯣꯠꯁꯤ ꯁꯤꯒꯤ ꯐꯤꯕꯝꯁꯤ ꯑꯣꯏꯔꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯍꯥꯟꯅ ꯂꯩꯕꯤꯔꯝꯕ ꯑꯩꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯗꯣ ꯑꯩ ꯌꯥꯝ ꯀꯟꯅ ꯑꯍꯜ ꯂꯃꯟꯁꯤꯡꯗ ꯑꯩ ꯍꯥꯏꯍꯟꯅꯤꯡꯗꯦ ꯃꯔꯝꯗꯤ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣ ꯍꯩꯅ ꯅꯪꯕꯨ ꯆꯥꯎꯅꯕ ꯌꯣꯛꯄꯤꯔꯛꯏꯕ ꯅꯪꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯗꯨꯗ ꯇꯤꯟꯁꯤꯠꯄ ꯇꯥꯅꯤ ꯑꯗꯣ ꯑꯗꯨ ꯑꯩ ꯇꯧꯖꯔꯣꯏ ꯑꯍꯜ ꯂꯃꯟꯁꯤꯡꯗꯨꯅ ꯊꯥꯏꯅ ꯇꯧꯕꯤꯔꯝꯕꯗ ꯈꯖꯤꯛꯇꯪ ꯃꯈꯣꯏꯅ ꯑꯥꯏꯗꯤꯌꯥꯁ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝꯗ ꯀꯥꯏꯗꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯁꯤꯖꯤꯟꯅꯈꯤꯕ ꯄꯣꯂꯤꯁꯤ ꯏꯟꯚꯦꯁꯠꯃꯦꯟ ꯄꯣꯂꯤꯁꯤ ꯍꯥꯏꯇꯥꯔꯦ ꯃꯗꯨꯗ ꯈꯤꯇꯪ ꯁꯣꯏꯈꯤꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯕ ꯄꯣꯠꯇꯨ ꯊꯝꯖꯔꯒ ꯃꯗꯨ ꯁꯣꯏꯈ꯭ꯔꯦꯅ ꯈꯜꯂꯀꯥꯟꯗ ꯑꯩꯈꯣꯏ ꯃꯇꯨꯡ ꯇꯥꯔꯛꯄ ꯃꯇꯝꯗꯤ ꯁꯣꯏꯗꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔ ꯀꯟꯒꯗꯧꯔꯤꯕꯅꯤ ꯄꯤꯁ ꯁꯥꯟꯇꯤ ꯂꯥꯛꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯌꯦꯡꯅꯕ ꯑꯣꯏꯔꯕ ꯀꯥꯡꯕꯨꯁꯤꯡꯁꯦ ꯑꯩꯈꯣꯏ ꯀꯌꯥ ꯌꯥꯝꯅ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯈꯤꯒꯗꯧꯔꯤꯕꯒꯦ ꯍꯥꯏꯕ ꯄꯣꯠꯇꯨꯅꯦꯕ ꯔꯥꯖꯅꯤꯇꯤ ꯇꯧꯕ ꯀꯥꯡꯕꯨꯁꯤꯡꯅ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯔꯒ ꯂꯥꯛꯄꯅ ꯍꯧꯖꯤꯛꯀꯤ ꯐꯤꯕꯝꯁꯦ ꯑꯣꯏꯔꯛꯄ ꯅꯠꯇ꯭ꯔꯕ
ai amuksu once again ai hajage ngasi ekhoi maitai sang akhoi alam chin hai maitai ne pangal kaling ai di manipur kai roi si AK misna masa India ki intelligence ki kichu bori se asina khoi ai sa dai maitai ne pangal kaling ai di ma na hai do khoi da akhoi toxin manate toxin bai di khoi insect to bunate ba ai khange ba maram di akhoi nu jik sondar iji su akhoi nu jik sondar isu khoi maitai son ba gi ne ba maitai son nu kana kai tabuk to gi ge ba maitai sona mo hona mo tamda kana kai to bige bedi ngangi ba noi na sama sa kang musinda yam kana haning de to akoi isin inau ipa isa ngakani ai yam kana haine de haine aina haiba chi yam thomoi yam so yam sentiment ona haira ne je yam ipa isa ngakani akoi kana haine de ai khoi uje le views da akoi gi yengna bu oi bu kang musinda akoi kaya me compromise sok durge yana ne muni haida na ai gi yeng mani bu 20 haibada final round wali haribu nupadu da koi yam no jagidurige noi vote ka ba yana na bagdum da ni apun mo sakam sagar ba yana na bagdum adu mo kamu no jagaduri brava final wali ne maitai sing hojik lan wali ne final wali ne gena lauri ba kangu sing adu gi mi du da ai gi misang yam na ai vote ka na ai to ba yana ne haina to poto adu to bigino madu to kan aina sai mama ai do aina ngasi yam kanna akhoi di vote le boy de mane khoi mai kaim akhoi di kaim khambi di mayam gi seba to cha bani ado vote le ko ni to ri ba kangu sing yam kan kan ngang ko se kalling ngai di pha bani sonda ra kan de mayam sa bani se masi yam dang di adung gi kok tu chang mu sini da adung gi chango adu ko jik le ba pi bi afos pai ba se tools amani akhoi bu nam thana na ba kai do gi nam thadori ba hojik ori ba economic people da indian kari policy da ori ba ge india ki policy je change so bu wa tai ba adu gi change so bu da ba du ni na khoi gi ko oja convincing da convince wa mathok da je convince ti tawr ga su na khoi ni convince tawr ga su ya ga da pot ti oi phate maram di myanmar da so irang thoi myanmar gi irang sin nem thara kan da military junta ne kro mai pakraba sin samalakani revolutionary kaungu sinchina maku autonomous tawri baku mai pakraba sin samalakani adu gi sin de ekoi ngai bodi matok dai adu bu question ama hangi bodi ekoi se okoi ojana jo hai se are we the citizen second citizen class adu ekoi ani su bu makal gi yam hanta bu makal gi thak amu gi citizen amu oiribra haibadu india government khalaga nangi india government gi national security gi nangi thit tawri haibado kanano tawri se kanano tawri se kari gi de tawri se kari gi tawri no nang ai khoi gi citizen amu oina khanba targa di nangi na sati gi citizen amu da adu yamna kanba makal gi armed forces special power act 1958 ki makha da tumna nei rage tumna halage haiba wakhan khanba targa di indian khaliba mang dusu ato belebak sina dum objection la kani hauki bo mamang jai dusu objection mayam la ke tengna gre aduna sigi posur gara asing mana koi citizen amani wai batar gadi ai gi people sing sauri jo waru uri kari gino o lal hori mai jai lal hobi le yam nei lal hobi ke de le dino hai gi wakhan phadna tigalaga makoi bu pelan na ba pelan ba means kari karma makal gi policy tawraga tawgani hai gi potu wakhan khandabida military na peace por kani military na karo to bugin hai di prithvi ga to bale ba mata su ujik su yade usu jan tawdi table bu lakpa hogra ba mai peace lakani table lak to badi ni uji torje adu table lak na ba hona bu matam da tonga taw no gi strategy me am sang ya da si ai ne ba so bu nate hena khangwak tani adugumba pot ma sang kanda apaspa manipur thamusidi apaspa bo hare gadi khoi di yemong no pot mo ore aduna masigi leriba apaspa gi posi khoi di ya gi karo oiro aduga maru oina hujuk ji irang thoi je kadai no irang kadai thoke bili de kai irang thoke bili de rang ka chu thokte bili kam irang thok der gadi tawro irang thoi kana no lan ro khwai di maru oiri badi home minister na pi gi bo order du lekha ta gi buduni free national highway da free movement lane ni hai ga leite bje masimu ikai ni ngai woi pot di masidi ekhoi gi itihas ki thaine parliament thong mayam singjina hai gi buwa ma de soi gi de adu india gi home minister oriba mana hairaba pota india gi security ma gi masa masu oiriba magi security leiriba security gi mayam singda mai pan da bangam de basidi cookie ni ngam gi ba dare si kang cookie ya cookie hai bisda aina lana akoi khanbi gano la hodu kangu jingdu ni ko aduna ngam gan gi po sidi ngam nori bra ju amoni ngam gi da hoji po da live cookie sing na kari pangmare mai sing na kari pangmare
ꯍꯧꯖꯤꯛꯇꯤ ꯀꯨꯀꯤꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟ ꯍꯥꯟꯅ ꯍꯧꯔꯛꯄꯗꯒꯤ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯁꯨ ꯈꯖꯤꯛ PR ꯄꯥꯝꯃꯤ ꯊꯝꯃꯤ ꯑꯄꯁꯄ ꯈꯔ ꯑꯦꯛꯁꯟ ꯀꯩꯅꯣ ꯀꯩꯅꯣꯗ ꯍꯥꯞꯆꯜꯂꯤ ꯑꯗꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯂꯧꯊꯣꯛꯏ ꯑꯗꯩ ꯏꯌꯥꯔꯄꯣꯔꯠ ꯀꯩꯅꯣ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯏꯌꯥꯔꯄꯣꯔꯠ ꯁꯦꯝꯕ ꯍꯧꯏ ꯁꯦꯝꯃꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯋꯥꯠ ꯑꯕꯥꯎꯠ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯇꯤ ꯑꯦꯟड ꯏꯟꯇꯤꯒ꯭ꯔꯤꯇꯤꯗ ꯑꯥꯏꯗꯤꯌꯥꯁ ꯑꯣꯐ ꯃꯅꯤꯄꯨꯔꯗ ꯋꯥꯛ ꯇꯧꯖꯔꯤꯕ ꯑꯩꯈꯣꯏꯒꯤꯗꯤ ꯀꯔꯥꯏꯅꯣ ꯍꯥꯏꯕ ꯄꯣꯠꯇꯨꯅꯦꯕ ꯑꯗꯨꯅ ꯌꯥꯝ ꯇꯣꯏꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯁꯨ ꯀꯔꯤ ꯋꯥꯈꯜꯗ ꯀꯔꯤ ꯐꯤꯕꯝꯗ ꯑꯩꯈꯣꯏ ꯅꯣꯛꯀꯗꯧꯔꯤꯕꯅꯣ ꯀꯔꯤ ꯋꯥꯈꯜꯗ ꯑꯩꯈꯣꯏꯅ ꯄꯤꯁ ꯋꯥꯔꯤ ꯁꯥꯟꯅꯒꯗꯣꯏꯅꯣ ꯏꯁꯥꯒꯤ ꯏꯔꯝꯗꯝ ꯑꯣꯏꯔꯤꯕ ꯏꯁꯥꯒꯤ ꯏꯔꯝꯗꯝꯁꯤꯗ ꯔꯤꯐ꯭ꯌꯨꯖꯤ ꯑꯃ ꯑꯣꯏꯅ ꯃꯄꯥꯟ ꯊꯣꯛꯄ ꯉꯝꯗ꯭ꯔꯕ ꯑꯩꯈꯣꯏꯅ ꯀꯔꯤ ꯋꯥꯈꯜꯗ ꯀꯔꯤ ꯑꯩꯈꯣꯏ ꯁꯔꯦꯟꯗꯔ ꯇꯧꯗꯣꯔꯤꯕ꯭ꯔꯥꯕ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤ ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯗꯣꯏꯅꯣ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟ ꯃꯌꯥꯝ ꯂꯥꯛꯏꯕ ꯃꯣꯏꯒꯤ ꯂꯤꯗꯔ ꯃꯌꯥꯝꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯗꯣꯔꯤꯕ꯭ꯔꯥ ꯇꯦꯔꯣꯔꯤꯁ ꯑꯣꯏꯕ ꯀꯥꯡꯕꯨꯁꯤꯡꯗ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯒꯗꯣꯔꯤꯕ꯭ꯔꯥꯕ ꯃꯈꯣꯏꯅ ꯄꯥꯝꯃꯤ ꯋꯥꯔꯤꯕ ꯄꯥꯝꯕ ꯄꯣꯠꯇꯨ ꯒꯚꯔꯟꯃꯦꯟꯗ ꯇꯥꯏꯅꯖꯧ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯃꯩꯇꯩꯁꯤꯡꯗ ꯇꯥꯏꯅꯔꯤ ꯀꯩꯒꯤꯅꯣꯕ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗꯗꯤ ꯃꯈꯣꯏꯅ ꯍꯥꯏꯗꯕꯤꯗ ꯑꯩꯈꯣꯏꯗ ꯑꯣꯟꯁꯤꯜꯂꯒ ꯇꯧꯔꯤꯕ ꯄꯣꯠꯁꯦ ꯏꯟꯗꯤꯌꯥꯒꯤ ꯒꯚꯔꯟꯃꯦꯟꯅ ꯏꯟꯗꯤꯌꯥꯒꯤ ꯀꯩꯅꯣꯁꯤꯅ ꯃꯈꯣꯏꯗ ꯃꯥꯏꯟ ꯁꯦꯠꯇ ꯍꯣꯡꯗꯕ ꯑꯃꯈꯛ ꯂꯩ ꯃꯥꯏꯟ ꯁꯦꯠꯇꯨ ꯍꯣꯡꯗꯕꯅ ꯃꯔꯝ ꯑꯣꯏꯗꯅ ꯉꯔꯥꯡ ꯅꯍꯥꯟ ꯊꯣꯛꯈꯤꯕ ꯐꯪꯈꯤꯕ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔꯒꯤ ꯃꯤꯐꯝꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯀꯥꯡꯕꯨ ꯃꯌꯥꯝꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯑꯦꯟꯇꯤꯌꯥꯔ ꯑꯩꯈꯣꯏ ꯑꯐꯁꯄꯥ ꯊꯝꯒꯗꯕꯅꯤ ꯍꯥꯏꯅ ꯉꯔꯥꯡ ꯃꯣꯍꯃꯗ ꯃꯅꯣꯖ ꯖꯣꯏ ꯁꯤꯡ ꯍꯥꯏꯕ ꯀꯩꯅꯣ ꯑꯃꯅꯁꯨ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯊꯝꯒꯗꯕꯅꯤ ꯀꯥꯏꯅ ꯑꯩꯈꯣꯏꯗ ꯂꯩꯔꯤꯕ ꯁꯤꯑꯁꯨ ꯃꯌꯥꯝꯁꯤꯡꯁꯦ ꯃꯥꯅ ꯁꯤꯅꯤ ꯇꯧꯕꯤꯔꯛꯇꯅ ꯃꯥꯅ ꯇꯧꯔꯤꯌꯦ ꯑꯩꯅ ꯃꯈꯣꯏꯒꯤ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯑꯦꯡꯒꯜꯗ ꯌꯦꯡꯒꯅꯨ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯑꯦꯡꯒꯜꯗ ꯌꯦꯡꯉꯨ ꯏꯟꯗꯤꯌꯥꯁꯤ ꯄꯣꯂꯤꯇꯤꯛꯁ ꯌꯥꯝ ꯍꯩꯗꯥꯏꯅꯦ ꯌꯥꯝ ꯍꯩꯔꯒ ꯑꯗꯨꯛ ꯌꯥꯝ ꯍꯩꯔꯀꯥꯟꯗ ꯑꯩꯈꯣꯏ ꯁꯤꯒꯤ ꯌꯥꯝ ꯂꯥꯏꯕ ꯀꯩꯅꯣꯁꯤꯕꯨ ꯃꯈꯣꯏꯅ ꯇꯧꯕ ꯉꯝꯗ꯭ꯔꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯨꯅꯤ